All Manipur Christian Organization Angkona Sinduna Tha Asigi Taratareta Gawati da Pangthokhiba Mifam Aduda Saruk Yakiba Adu Haujek Manipur da Thokliba Irang Asina Maram Oiduna Nongmagi Suraga Hingliba Sing Amasung Lanjenariba Sing da Kahena Awaba Piba Asida Humanitarian Services ke Maramda Khananaba Baton Torakpadagi Saruk Yakibani Haina United NGO Mission Manipur ki Secretary LP Sak North East Dialogue Forum ke Advisor Yona Bakeshwar Amasung Social Scientist Dr. Dhanabi Laishram na Phongdokre Mifam Aduda Saruk Yakiba Adu Maitei Civil Society ge Mihot Natraga Maitei Furuk ke Mihot Ama Oina Natte Dr. Dhanabi Laishram na Mifam Aduda Nongmagi Shuraga Hingliba Sing Amasung Lanjenariba Sing Miyamna Thengnariba Khudong Sadaba Sing Mahei Masing Tambagi Matangda Wafam Sing Khotki Hairi Mifam Adu Humanitarian Services Amasung Peace Prayer Gini Peace Talk Natraga Yasinaba Puraknaba Pangthokhiba Nati Haina Khangalakli